Nongju Pantha hek Loibaga Manipur gi Lambi Pumnamak Semlaklagani. Nongju Pantha da Manipur gi National Highway sing ising thumjinba amadi lamyai da komput kaya lairiba sing. Nongju Pantha hek Loibaga Manipur gi Lambi Pumnamak loina Semlaklagani haina paumi sing na hangkiba wahangi paukum piraduna CM Biden phongdok Kuman lampak ta pangthokpa International Day of Yoga 2022 gi thoram yauba lakiba CM da paumi sing na hangkiba wahangi paukum piraduna CM na makhata na hai Handak nong suba duna ichau thokpadagi miyam relief camp da lairiba sing kanna yangsille mathau tarabadi helicopter na chingba thadagane masigi matang da kanna monitor tawre social media da CM gi ming da true caller thagat pagi matang da hangkiba topa wahangi paukhum piraduna hai aigi ming asi yamna sisinai haiba khangle true caller khakta natana Facebook da aigi ming sisina basu thengnare aigi account lock tawbasu thengnare true caller tawrakliba miyoi gi mathakta FIR tawgane True caller tawrakliba sing lalulup amagi ni haiba su khanglei makhoi na true caller tawrakliba si sel gi demand tawrakliba ne punsida ina mahele haiba wakhal khaloidabane chief minister malem gi oina pangthokna riba yoga de Manipur da su paksan na pangthokna khrei mapung oiba thoram Directorate of Ayush Manipur and State Ayush Society ga loina na Directorate of Youth Affairs and Sports YAS Government of Manipur ga punna sinduna Nipalak Suba International Day of Yoga 2022 ngasi Kuman Lampak Indoor Stadium da pangthokhe thauram aduda thoiba mithunglen oikiba Chief Minister N Biren hai khunai asida lairiba ikhoi masel gi marakta aina mahele haibagi wakhal thadoklase ai boss ni aina mahele ai athoiba ni haiba wakhal khanduna thabak tawriba makhai Manipur sakhotpa lambi da thintarakane aduna ikhoi masel achau pisak khaidana chap manaba mijeng da yengduna puna chanminaraba matamda Kunai si sakhot lamjelda mangjil thaba ngamgane amadi manaba kunai ama lakane mi amana mi amada pipam thokpa ikai khumnaba tawpham thokpa sing tawba haibasi maru oi aikhoi gi masel marakta khenaba thamdaba dubu humanity kawe aina ingondagi chawba mi sing iyamba ibungda khurumba haibasi culture ne CM na hai Manipur da hokiba chahi manga da covid yauna thokiba sathiraba thokdok kaya lamdam asigi miyamna wakhal tabadagi solution purakpa ngamkhe Covid ki matamda miyamna wakhe Manipur da laiba miyamna discipline naina satkiba kaya adu aikhoi masel gi marakta discipline lainabadagi covid laina laksinba ngamkhe aduna ai Manipur macha ama oina chawthoksai mapanda laiba mahiroi kaya social media da kaptuna mapan thokpa yadre hidak phangdre haina kaptuna nganglakhiba matamduda PM Narendra Modi na yamna phajana Manipur yauna basinke Manipur da yorokpadasu laingak amadi CSO singna sillaga chawba thodang kaya laukhe Masi Pumnamak lamdam masigi miyam he tongkhidaba dumak nanne masigi damak Manipur gi miyam thagatli amasung chawthoksai haikhe miyoiba masel gi marakta lamchat sajat thaksi khase ngakna chatpa ngambaduna khwaidagi awangba misakne aduna yoga na piriba discipline humanism non violence healthcare wakhalon mayam asi Manipur gi miyam na sab manana lepminaduna aikhoi masel gi marakta manaba khunai ama puraktuna chawkhat lamjelda mang thana ba honarasi haina CM na appeal tawkhe mi singda pigadaba scheme gi senthang lau udaba sarkar gi thabak tawba miyoi taraga nipan da hapsilamle pahari Mission Organic Value Chain Development of Northeast Region 2023 scheme masida Green Foundation na laumi singda piba senthang mayang langjing gram panchayat ki manung chanba mana ingkhol gi oina Khunadu da laiba asengba laumi taraga nipan ge maming kakhat piraga lau udaba sarkar gi thabak tawba miyoi taraga nipan ge maming hapsinduna paisa laukthokre haina mayang langjing gram panchayat ki ward number 2 ge member ke pahari na haikhre wafam ase ngasi nungthil press club ta paumi singa unabada mahakna phongdokhibane hai riba scheme ase kwa kaithel da laiba office oiba Green Foundation gi makha da farmers sing da pigadabane hai riba Mission Organic Value Development Scheme gi makha da farmers sing da piba senthang adu Fangnabagi damak miyoi nifu selection tawkhe adubu 2022 gi March ta mana ingkhol apunbagi loop ama oiriba mana ingkhol Development Organization MDO ge secretary H Syam Kaubasina namthak tawduna hana list ta yaukraba miyoi taraga nipan kakthatlaga atoppa lau laitaba sarkar gi thabak tawba miyoi taraga nipan ge maming hapsin khibane handak agriculture minister na DPT gi khuthangda lupa lising taraga mathoi chaniga yangkhai gi senthang account da thajilakpadagi haideba miyoi asi yauruktabadagi hangnarubada makhoi gi ming asi secretary na kakthatlamkhibane wakat pachalubada secretary asina mahaki imung manunggi miyoi mari phurakpadagi laikanare aduna athuba matamda asengba puthokpiduna chief minister agriculture minister amadi mari lainaba singni yengsinbiyu haina su phongdokhe Khetri Birenbu JDU ki president khalak lei
DMCTE गे VET entrance test पांगथोखरे DM College of Teacher Education Imphal गे academic session 2022-24 गे VET entrance test ngasi पांगथोखरे Sip ahum thongna पांगथोखलिबा test asida science stream gi oina mahiroi chatruk marfudra amade social science stream gi oina samnga ga marfuga humdoi romna saruk yakhe Mathematics Manipuri English subject singi oina punna mahiroi chahum ga yankhai taruk romna saruk yaduna पांगथोखे DM College of Teacher Education Imphal ki Principal Dr. RK Lokendro na haikibada पांगथोखलिबा entrance exam asina ओजागी लमदा खोंग थांजिलकलिबा mahiroi singda inot ama pibaga loinana mating leiba khunai ama sembada achoba thodang yargani haikhe border issue gi damak sigani haiba mi pareng sana lai miyamna kaubigano UCM Indo Myanmar gi ngamkai da sahe naba singsige chapchaba waroi sinama puruktriba phauba border fencing khaba yaroi ngamkai gi sahe naba sing athubada waroi sinama pura u haina United Committee Manipur UCM na Kangla gi nongsup thangba get mamangda protest togduna khongjang changsin khre Aikoi sirabasu sigane border issue gi damak sigani haiba mi pareng sana lai aikoi na tawribasi laiba ki damak tane aikoi gi tungda hawrogliba isa isu singna tungda tin sinarakane tungda tin sitana bahona se makoi na di border fencing ne security fencing ni hairibasi amabu oigera saye nariba singasi loisindriba phauba fencing khabi gano mak thangmang haukipna tharakiba bail application court na yakhidre India dagi tokhai na tanaba India lainga ki mayokta lan ho na bahot na bagi loktu na bada sena bani haiba Government of People Democratic Republic of Kukiland ge President oi haiba gi maral da fadu na judicial custody da jail da lairiba ti mak thangmang haukip na Session Judge Imphal West da bail pibi na ba tharakiba bail application ngasi Imphal West Session Judge A Gunesor Sharma na yakhidre Kaksing police ki team na miyoi ani dagi lupa crore ani henbage heroin number 4 fare Kaksing police ki team amana international market ta lupa crore ani henbagi heroin number 4 pudun lakpa miyoi ani polam sing adu ka kona na fa bangam khre farba miyoi ani adude Technopal district ki more ward number 2 mission bank dage manglangmon gangte chahi kuntra ga manga apokpa paune mang gangte amasung more ge jalang phai village dage haumin sen singsong chahi kun ga manga apokpa henko sing song ne thokdok asiga mari leinana ngasi Kaksing District Police ki SP office na pangthokiba pawgi mifam amada SP Sri Vatsana Hai Kaksing District Police ki commando ge Sovidar ke H Prakash na lusingba commando team na routine duty oina ngasi ayok pung 12 kunlom taba matamda laimanai singjinda asat awok check tawbada Merun Machugi Maruti Suzuki Brezza registration number MN02B1095 khamduna check tawbada gari body ge thau ge Tenki amasung gari body da sapon cap marfuga mapan da haptuna purakpa heroin number 4 powder kg ama henba si miyoi ani asidagi phaba ngambani haire faraba miyoi ani mag polam ga konana logi oiba thavak laukhana ba Kaksing police station da sinakhre haire ngasi malem gi mafam kaya da nipan suba international yoga day 2022 pangthok na bagum lamdam asigi su mafam kaya da paksana pangthok na khre aroi bada tabi ri bapum namak pu thagat chari